ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯃꯌꯦꯛꯇꯁꯨ ꯌꯥꯎꯕ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝ ꯑꯦꯂꯥꯏꯁꯀꯤ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯩꯇ꯭ꯔꯕꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯖꯣꯌꯦꯜꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯤꯡ ꯃꯌꯥꯝ ꯌꯥꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯄ ꯃꯌꯥꯝꯅꯁꯨ ꯎꯕ ꯃꯌꯥꯝꯅ ꯂꯝꯕꯤ ꯆꯠꯄꯗ ꯑꯗꯨꯝ ꯎꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯅꯤꯗꯪ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯔꯛꯀꯦ ꯃꯌꯥꯝꯗ ꯇꯥꯕꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯤꯆꯠ ꯁꯥꯖꯠ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯆꯣꯏꯔꯣꯟ ꯃꯥꯟꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯕꯖꯥꯔꯗ ꯆꯠꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯂꯩꯕ ꯃꯐꯝꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯣꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡ ꯑꯗꯨꯋꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯗꯨꯃ ꯑꯗꯨꯒ ꯖꯤ ꯄꯤ ꯃꯃꯥꯡ ꯇꯤ ꯖꯤ ꯃꯃꯥꯡ ꯒꯣꯚꯔꯅꯔꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯩꯁꯥꯝꯄꯥꯠ ꯂꯣꯝꯗꯩ ꯂꯥꯛꯄ ꯂꯝꯕꯤ ꯅꯤꯇꯥꯏꯐꯥꯠ ꯆꯨꯊꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯪꯂꯥꯄꯥꯛ ꯃꯄꯥꯡ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯋꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯗꯨꯋꯥꯏꯗꯨꯃ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯂꯥꯛꯑꯒꯅ ꯀꯪꯂꯥ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠꯂꯒꯅ ꯁꯣꯝ ꯅꯥꯀꯟ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀ ꯆꯪꯈꯤꯕ ꯀꯣꯌꯥꯊꯣꯡ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯋꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯗꯒꯤ ꯑꯃꯨꯛ ꯕꯤ ꯑꯣ ꯁꯤꯒꯤ ꯑꯗꯨꯋꯥꯏꯒꯤ ꯐꯣꯡꯅ ꯀꯩꯅꯣ ꯅꯤꯁꯥꯒ ꯌꯥꯝ ꯌꯣꯟꯅꯔꯦ ꯍꯥꯏꯕ ꯃꯐꯝ ꯉꯁꯥꯏ ꯕꯤ ꯑꯣ ꯁꯤꯒꯤ ꯅꯣꯔꯠ ꯑꯦꯔꯣ ꯁꯤꯒꯤ ꯑꯗꯨꯋꯥꯏꯗꯣ ꯀꯦꯒꯨꯔꯄꯥꯠꯀꯤ ꯑꯗꯨꯋꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯃꯁꯨ ꯂꯩꯔꯦ ꯇ꯭ꯔꯥꯐꯤꯛꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯈꯥꯝꯅꯔ ꯂꯩꯔꯝꯒꯅꯤ ꯃꯔꯤ ꯑꯗꯨꯝ ꯈꯥꯝꯃꯦ ꯃꯅꯤꯡꯒꯤꯁꯦ ꯑꯗꯨꯒ ꯔꯦꯗ ꯂꯥꯏꯠ ꯉꯥꯜꯂꯝꯗꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯈꯨꯠ ꯊꯥꯡꯀꯠꯂꯝꯗꯥꯏ ꯃꯇꯝꯁꯦ ꯃꯌꯥꯝꯁꯦ ꯄꯥꯏꯉꯩ ꯊꯧꯖꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯂꯥꯏꯠꯇꯣ ꯂꯤꯠꯍꯧꯗꯧꯒꯤ ꯒꯥꯔꯤ ꯃꯇꯨꯡꯗ ꯏꯟꯅꯍꯧꯗꯧꯒꯤ ꯄꯥꯏꯉꯩ ꯊꯧꯖꯟꯅꯕꯗ ꯑꯗꯨꯝ ꯎꯔꯝꯕꯅꯤ ꯃꯌꯥꯝꯅ ꯑꯩꯅꯁꯨ ꯎꯏ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯅꯤ ꯑꯗ ꯇ꯭ꯔꯥꯐꯤꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯟ ꯈꯣꯡꯉ ꯄꯦꯠ ꯑꯅ ꯈꯣꯡꯉꯒ ꯃꯈꯣꯏꯅ ꯈꯟꯕꯁꯤ ꯌꯥꯔꯛꯇꯗꯅ ꯃꯥꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯂꯦꯞꯐꯝꯗꯨꯗꯒꯤ ꯅꯠꯇ꯭ꯔꯒ ꯐꯟ ꯆꯣꯡꯊꯔꯒ ꯁꯨꯃꯥꯏꯅ ꯈꯥꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯉꯩꯁꯦ ꯈꯥꯝꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ ꯇ꯭ꯔꯥꯐꯤꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯋꯥꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯡꯈꯥꯝ ꯈꯥꯝꯗꯕ ꯔꯦꯗ ꯂꯥꯏꯠꯇꯣ ꯉꯥꯟꯕ ꯍꯧꯔꯛꯑꯕꯅꯤ ꯇꯤꯛ ꯇꯤꯛ ꯆꯣꯡꯉ ꯔꯦꯗ ꯂꯥꯏꯠꯇꯣ ꯉꯥꯟꯕ ꯍꯧꯔꯛꯑꯕꯅꯤ ꯉꯥꯟꯕ ꯍꯧꯔꯛꯑꯃꯛꯇꯁꯨ ꯒꯥꯔꯤꯁꯦ ꯄꯥꯏꯉꯩ ꯊꯧꯖꯟꯅꯕꯗꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯆꯣꯡꯊꯔꯛꯑꯒ ꯆꯣꯡꯁꯤꯜꯂꯛꯑꯒ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯗ꯭ꯔꯤꯐꯥꯎ ꯈꯥꯝꯗꯕ ꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯅ ꯌꯥꯝ ꯇꯥꯛꯆꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯄꯣꯏꯟꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯥꯏꯟ ꯑꯅꯤ ꯂꯩ ꯂꯥꯏꯟ ꯑꯅꯤꯗꯨꯗ ꯒꯥꯔꯤ ꯈꯥꯝꯒꯗꯕꯅꯤ ꯍꯥꯏꯅ ꯊꯝꯕꯤꯕ ꯂꯥꯏꯟꯅꯤ ꯑꯗꯨꯗ ꯊꯧꯔꯒ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯦ ꯈꯜꯂꯁꯦꯕꯀꯣ ꯂꯦꯞꯄꯁꯤ ꯔꯦꯗ ꯂꯥꯏꯠ ꯂꯩꯔꯝꯃꯦ ꯂꯦꯞꯄꯁꯤ ꯑꯗꯨꯒ ꯃꯅꯤꯡꯗꯒꯤ ꯊꯧꯔꯛꯄ ꯑꯃ ꯑꯩꯒꯤꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯟꯀꯠꯂꯒ ꯑꯃꯨꯛ ꯈꯥꯝꯈꯤꯅꯦꯕ ꯑꯩꯅ ꯈꯥꯝꯃꯤ ꯒꯥꯔꯤꯗꯣ ꯂꯥꯏꯟꯗꯨꯗ ꯈꯥꯝꯃꯤꯗꯣ ꯑꯗꯩ ꯈꯤꯇꯪ ꯍꯦꯟꯀꯠꯂꯝ ꯈꯥꯝꯈꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯊꯧꯔꯛꯁꯦ ꯈꯟꯖꯦꯕ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯦꯞꯄ ꯍꯧꯔꯤꯅꯤꯀꯣ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯦꯗ ꯂꯥꯏꯠ ꯁꯤꯒꯅꯦꯜꯁꯤꯗ ꯑꯩ ꯏꯁꯥꯅ ꯌꯦꯡꯕꯤꯌꯣꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯊꯧꯔꯒ ꯂꯥꯏꯟꯗꯨꯗ ꯂꯦꯞꯄ ꯃꯇꯨꯡꯗ ꯃꯅꯤꯡꯗꯒꯤ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃ ꯊꯧꯔꯀꯥꯟꯗ ꯑꯩꯅ ꯂꯦꯞꯄꯤꯗꯨꯗꯒꯤ ಖꯤꯇꯪ ꯍꯦꯟꯀꯠꯂꯒ ꯈꯥꯝꯒꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯊꯧꯔꯛꯄ ꯒꯥꯔꯤꯗꯨꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯦꯟꯀꯠꯂꯒ ꯈꯥꯝꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯀꯠꯂꯒ ꯑꯃꯨꯛ ꯈꯥꯝꯒꯅꯦꯕ ꯑꯗꯨꯅ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡꯒꯤ ꯇꯪꯈꯥꯏ ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯈꯥꯝꯖꯟꯈꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯩꯒ ꯃꯥꯟꯅꯅ ꯑꯗꯨꯝꯈꯥꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯂꯥꯛꯀꯅꯤꯀꯣ ꯑꯩꯒ ꯃꯥꯟꯅꯅ ꯈꯥꯝꯕ ꯃꯤꯗꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯈꯥꯝꯕ ꯀꯥꯟꯗ ꯑꯗꯨꯝꯕꯁꯦ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯅ ꯃꯦꯟ ꯔꯣꯗꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯅ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯀꯥꯔ ꯃꯌꯥꯝ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯊꯧꯔꯤꯁꯦ ꯄꯥꯛ ꯍꯟꯗꯣꯛꯅꯗꯕꯅꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯃꯈꯣꯟꯁꯦ ꯇꯥꯔꯗꯤ ꯐꯠ ꯔꯣꯗꯀꯤ ꯃꯇꯥꯏꯗ ꯐꯠ ꯍꯟꯗꯣꯛꯅꯒꯗꯕꯗꯣ ꯍꯟꯗꯣꯛꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯔ ꯃꯤ ꯑꯌꯥꯝꯕꯅ ꯍꯟꯗꯣꯛꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ ꯑꯗꯨꯒ ꯀꯣ ꯑꯦꯝꯕꯨꯂꯦꯟꯁꯄꯨꯗꯤ VIP ꯒꯥꯔꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯣꯠ ꯌꯥꯎꯔꯒ ꯂꯥꯛꯄ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯃꯥꯡꯗ ꯖꯤꯞꯁꯤ ꯊꯧꯔꯒ ꯂꯥꯛꯄ ꯒꯥꯔꯤꯗꯣ ꯑꯗꯨꯝꯕꯅ ꯂꯥꯛꯑꯕ ꯍꯟꯗꯣꯛꯄꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯁ꯭ꯀꯣꯠꯀꯤ ꯒꯥꯔꯤꯁꯦ ꯂꯤꯆꯩ ꯑꯃ ꯃꯃꯥꯡꯗ ꯊꯤꯟꯗꯣꯛꯑ ꯂꯥꯛꯇꯣꯏꯅꯦꯕ ꯑꯩ ꯂꯥꯎꯗꯅꯀꯣ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯥꯎꯗꯅ ꯂꯤꯆꯩ ꯑꯃ ꯊꯤꯟꯗꯣꯛꯑ ꯂꯥꯛꯇꯣꯏꯅꯦꯕ ꯍꯟꯗꯣꯛ ꯌꯥꯗꯦ ꯀꯜꯂꯝꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯅ ꯈꯣꯡꯉ ꯊꯧꯔꯛꯄꯕꯨꯗꯤ VIPꯒꯤ ꯁ꯭ꯀꯣꯠ ꯌꯥꯎꯕ ꯒꯥꯔꯤꯗꯨꯅ ꯊꯧꯖꯤꯜꯂꯛꯄ ꯁ꯭ꯄꯤꯗꯇ ꯊꯧꯖꯤꯜꯂꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯊꯨꯅ ꯍꯦꯟꯀꯠꯂꯒ ꯆꯠꯄ ꯉꯝꯕ ꯂꯝꯅꯤ ꯍꯥꯏꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯗ꯭ꯔꯥꯏꯚꯔꯉꯩꯁꯦ ꯑꯩꯈꯣꯏꯒꯤ VIPꯒꯤ ꯁ꯭ꯀꯣꯠꯇ ꯆꯠꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯆꯤꯠ ꯂꯤꯠꯄ ꯈꯣꯠꯄ ꯌꯥꯝ ꯍꯩꯔꯦꯗꯅ ꯑꯍꯦꯟꯕ ꯑꯀꯟꯕꯅ ꯂꯩꯉꯥꯛꯄ ꯑꯀꯟꯕꯅ ꯍꯦꯟꯅ ꯆꯥꯕ ꯑꯀꯟꯕꯅ ꯍꯦꯟꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄ ꯃꯐꯝ ꯍꯥꯏꯁꯦ ꯖꯤꯕ ꯄꯥꯟꯕꯉꯩꯗ ꯑꯗꯨꯝ ꯆꯠꯅꯔꯦ ꯎꯆꯦꯛ ꯑꯆꯧꯕꯅ ꯎꯆꯦꯛ ꯃꯆꯥ ꯎꯁꯤꯠꯇꯦ ꯑꯗꯨꯒ ꯁꯥ ꯑꯆꯧꯕꯅ ꯁꯥ ꯃꯆꯥ ꯎꯁꯤꯠꯇꯦ ꯁꯥ ꯑꯀꯟꯕꯅ ꯁꯥ ꯃꯆꯥ ꯎꯁꯤꯠꯇꯦ ꯁꯖꯤꯗꯨ ꯀꯩꯅ ꯂꯥꯛꯄꯤꯔꯤꯗꯨꯅꯤꯗꯅ ꯎꯁꯤꯠꯇꯕꯩ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯝꯃꯤꯅꯦꯕ ꯂꯥꯛꯏꯅꯦꯕ ꯃꯥꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁꯇꯨꯅꯦꯕ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯗꯁꯨ ꯑꯀꯟꯕꯅ ꯑꯗꯨꯝ ꯈꯔ ꯉꯥꯡꯕ ꯑꯁꯣꯟꯕꯅ ꯑꯗꯨꯝ ꯇꯥꯔ ꯂꯩꯕ ꯑꯀꯟꯕꯅ ꯑꯗꯨꯝ ꯋꯥ ꯑꯃ ꯉꯥꯡꯈꯤꯕ ꯑꯗꯨꯝ ꯆꯂꯥꯏꯕ ꯑꯗꯨꯝꯕꯁꯤꯡꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯂꯝ
adagi Europe ki lam dadi citizen amagi phangmum thokpa right singdo fundamental right and duties masa khangna dum chali khoi swagi nungshirba iramdam si right khangaju duties ti phajan pangthokta aduga duties khangaju right to phangdaba adumba lamdam adum khar oiri oidabasu laini akanma lengak pai wari sida akanma ji kalidana akanma ji kali nawai ning thau mayam palamiba kan ning thau Akbar the Great ka hariba moi tawge da ngamidana nupi kunsa taruk adum thi aduga chahi adu phau ai ning thau oininge adum oibanga mi mana kalingai ning thau oibi ai adumai tawdana adumba ning thau gi sasan mayam do pamaktre kaina mi mayam sin gyan tarakpa kana akoi democracy on chatlaji isani sha lengak saraji ga in torokanda democracy bu hena pamrakpa aduga democracy se mu chakhotaba mi mayam marakta democracy ya daba lejaina kan dana sina ga timing ju dum yaure aduna mayam sina gyan tabira kanda unity akhoi amato oibagi lising ngarang nahan national unity day amato oibagi numito pangthongnari amato oiba haibase amato oinabagi damakta akan baduna ohingadaba nate mayamna akan badubu pamnara kanda orakadabani dumai tawdana akhoi leibak sida jat ki mongdo dum thengnari aduna number 3 अखोगी इरमदम नेशनल हाईवे सिंगदा स्पीड लिमिट सिंगी थोइदोकपा कानाबा लाइते माना थौनिंगबा स्पीड तुदा दुम yang थौगिने दुदा एक्शन लखोटपा रगी एक्शन पानबा पुलिसना फाबा पुनबा कैमता लाइते अदुना स्पीड लिमिट की वाफम अखोई रोडता स्पीड की साइन थेलामजु मदु 60 गुम थेलामजु 30 गुम थेलामजु 40 गुम थेलामजु 80 गुम थेलामजु अदुगी करीनो मसन नंबर अम थेलिजिबोन खलगा दुम यांगना दुम थौनबा लमदमने तवगदबु मदु अखोइना YouTube ता सुम यंगजबा अतोबा वीडियो सिंग यंगजबददी अदुमाइना स्पीड हेना थौरुबा 40 गा थेलाम कांदा 40 भोग थौबदी यारगा 40 दगी खितंग हेंकलुबदा 40 थेलामे खलो 50 अदाइ भोगति थौबा याबजानि खितंग 10 गुम कइगुम हेनबदी याबजानि अदुगा याम कन हेंकलुबा 60 70 की यौना थौजलुरदि अदु पुलिसना दुम तानरा फाबगी वरी मैम लेरी माउंटेन ट्रैकर अने YouTube चैनल अम लै अखोइ इंडिया मचाना अमेरिका चलखांदा मोय गाड़ी थौदुदा खर कन थौरुबगी फाबगी वरी लेरी फारि दुसु कमाय तौगे माय गाड़ी दो मनिंगदगी मोय पुलिस तो अदुम इनर लाक्तोनी मोय पुलिस इनर लाए हाय तादे आइजे गाड़ी खांगबदमने रोड की नाकलमदा गाड़ी थैजलकांदा अदुगा कइगुम खामद्रबा अदुना मनेन फाइन चावे अदो खामकांदा मादो गाड़ी मपान थोकपा यादे हाय गाड़ी मपान थोकपा यादे हाय हुजिकी पुलिस तुना माय मनाक्ता लाकांदा सुमाइना थोंग थिलाकांदा थोंनावलो चिंगधराकांदा मा गाड़ी मपान थोहनदे थोंनावलो चिंगधराकांदा मा पुलिस तुना हंगानी नंग आइना खामिजे कइगिनो खंगब्राना हंगानी मसाना आई खंगे आई स्पीड हेना थौरुबैनेना दुमाइ दुम खुमकांदा पुलिस तु डॉक्यूमेंट पिरनी पुलिस तुन डॉक्यूमेंट माय गाड़ी दा पुर चखरनी माय गाड़ी दो कंप्यूटर अदुगा इक्विपमेंट अतै अतै मयाम यावबा टीवी CCTV अदुगा कैमरा फुटेज ने चिंगबा मयाम यावबा गाड़ी नि हुजिकी पुलिस थौरक्तोय गाड़ी से अदुना मागी गाड़ी दु पुरनी डॉक्यूमेंट मयाम दो अदुगा इंगोंदा टिकेट अम पिरानी हाइदी फाइन ताबगी चेम पिरानी फाइन दो था अनि की मनुंगदा माना ऑनलाइन दा थीबा नत्रगना फाइन कइदो यानिंग दे हारगना पुलिस दुगी एविडेंस अमा मयेंगा कोर्ट केस तौनारकांदा अदुमा आइना तौद्रगदी अदुमा तौबसु याय हाय मोयगे वारी दु तनी वीडियो दुगी वारी दु तमा हाय अदुना अखोय स्वाइदा स्पीड लिमिट की वारी लैपोतेदा yang नुंगदांगदगदी लोरे कार ना थरकपजे कार अचौना थरकपजे नुंगदांगदा जेट प्लेन पाइबा चमाने वी लावे नेशनल हाईवे थौरी म्यामजे अदुना नुंगदांगदा गाड़ी मचा थौबजे खतंग सेक्शन निंगाय ओरे हुजिकती एलाइस यामबगी वफमदा नतना हाई सिंगबुजु यामबा मयामजु लाइब्रेरी कोई जुगो वैली का हाइबदु जुगो वैली हाइदौनी वैली हाइदौनी अदुगी जुको हाइदौनी जिको हाइदौनी मयाम ताकपिरको दुम लैरि अदो जुको बुहाइरो जिको बुहाइरो जुको बुहाइरो अखोइने खंगी जुको वैली हाइगरा जिको वैली हाइगरा जुगो वैली हाइगरा अखोइने खंगी असिगी माउदगी चंगजलगा लैबा अदुगा नागालैंड की बिशोयमा जखामादगी चंगजलगा लैबा मणिपुरगा नागालैंड का बॉर्डर लैबा अदु मतम बाक्तु अखोइना खंगनरी जुको वैली हैना जुको वैली हाइगरा जिको वैली हाइगरा अमत याय